ꯏꯔꯤꯛꯅ ꯃꯇꯝꯁꯦ ꯍꯦꯛꯇ ꯈꯪꯍꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯁꯥꯔ ꯃꯐꯝꯁꯤꯕꯨ ꯈꯥꯏꯗꯣꯛꯅꯔꯁꯤꯔꯣ ꯏꯗꯧꯅ ꯈꯥꯏꯗꯣꯛꯅꯒꯅꯣ ꯍꯥꯏꯕꯗꯨꯕꯨ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯈꯥꯏꯗꯣꯛꯄ ꯇꯥꯔꯁꯨꯅꯦ ꯃꯥꯏꯀꯩ ꯑꯃꯇꯪꯗ ꯆꯠꯂ ꯈꯥꯏꯗꯣꯛꯁꯤ ꯀꯥꯎꯗꯦꯗ ꯑꯗ ꯃꯥꯏꯀꯩ ꯑꯃꯇꯪꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯆꯠꯄꯗꯣ ꯃꯇꯝ ꯌꯥꯝ ꯆꯪꯗꯧ ꯃꯥꯟꯕ ꯔꯣꯖꯔꯅ ꯍꯩ ꯌꯥꯔꯦ ꯍꯦꯔꯣ ꯑꯃꯨꯛ ꯁꯥꯔꯅꯨꯀꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯣꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯀꯅꯥꯅꯣ ꯀꯞꯁꯤꯜꯂꯛꯏꯁꯤꯅ ꯁ꯭ꯋꯥꯏꯁꯤꯗ ꯔꯣꯖꯔ ꯊꯋꯥꯏꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯊꯋꯥꯏꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯨꯞꯊꯔꯒ ꯀꯞꯄꯒ ꯂꯩꯔꯝꯕꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯔꯣꯖꯔꯗ ꯌꯦꯡꯂꯗꯨꯅ ꯁꯣꯝ ꯀꯅꯥ ꯅꯪꯁꯨ ꯑꯩꯗꯧꯅ ꯑꯁꯤꯕ ꯊꯋꯥꯏꯔꯣ ꯃꯥꯅꯦ ꯖꯦꯀꯣꯕꯅ ꯑꯣꯏ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯤꯕ ꯅꯨꯄꯥꯗꯨ ꯉꯛꯅ ꯖꯦꯀꯣꯕꯇ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯀꯨꯏꯗ꯭ꯔꯤꯌꯦ ꯁꯣꯝꯁꯨ ꯍꯣꯏꯅꯦ ꯅꯪꯁꯨ ꯖꯦꯀꯣꯕ ꯀꯧꯕ꯭ꯔꯣ ꯀꯧꯋꯦ ꯁꯣꯝ ꯑꯩꯕꯨ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯣ ꯈꯪꯗꯦ ꯍꯧꯖꯤꯛꯇ ꯈꯪꯕꯅꯤ ꯀꯩꯅꯣꯅꯦ ꯀꯃꯥꯏꯅ ꯅꯪꯅ ꯄꯥꯋꯔ ꯌꯥꯎꯗꯕ ꯖꯦꯀꯣꯕ ꯑꯗꯨꯒꯅꯦ ꯑꯩꯅ ꯄꯥꯋꯔ ꯌꯥꯎꯕ ꯖꯦꯀꯣꯕ ꯍꯩ ꯌꯥꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯄꯗꯣ ꯇꯧꯅꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣꯕ ꯑꯩ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯅꯨꯡꯉꯥꯏꯕꯩꯅꯤ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯅꯪ ꯀꯃꯥꯏꯅ ꯁꯤꯔꯛꯄꯅꯣ ꯍꯥꯏꯗꯤ ꯅꯪꯅ ꯁꯤꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯊꯋꯥꯏꯗꯨ ꯄꯨꯗꯧꯔꯤꯕꯅꯤ ꯖꯦꯀꯣꯕꯇꯨ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯦ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯅꯤ ꯊꯣꯏ ꯅꯪ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯑꯃ ꯈꯪꯅꯅ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯗꯦꯠ ꯆꯠꯄꯗꯣ ꯑꯩ ꯀꯩꯝ ꯈꯪꯂꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯥꯞꯅꯔꯁꯦꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯑꯣ ꯅꯪꯅ ꯑꯩ ꯂꯥꯞꯅꯕ ꯄꯥꯝꯃꯤꯁꯤꯗꯤ ꯑꯇꯣꯞꯄ ꯑꯃ ꯂꯩꯕꯩ ꯑꯣꯏꯔꯦ ꯍꯣꯏ ꯃꯥꯅꯦ ꯅꯊꯝꯃꯣꯏꯗꯣ ꯁꯦꯡꯅ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯔꯦ ꯍꯥꯏꯗꯕꯗꯤ ꯅꯪ ꯌꯥꯗꯕ꯭ꯔꯥ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯅ ꯍꯥꯏꯔꯝꯗꯕꯅꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯨꯄꯤꯅꯦ ꯌꯥꯝ ꯎꯁꯤꯠꯇꯕꯁꯨ ꯇꯧꯔꯛꯀꯅꯣ ꯑꯩ ꯅꯨꯄꯤꯅꯦꯅ ꯀꯩꯝ ꯇꯧꯕ ꯉꯝꯃꯔꯣꯏ ꯁꯤꯔꯥ ꯖꯦꯀꯣꯕꯇ ꯁꯥꯎꯔꯗꯨꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯔꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕꯗꯣ ꯑꯗꯅꯦ ꯑꯩꯅ ꯅꯪ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯤꯁꯦ ꯏꯁꯥ ꯌꯥꯅꯈꯤꯕꯒꯤ ꯑꯩꯅ ꯅꯝꯐꯨꯗ ꯅꯪꯕꯨ ꯁꯣꯛꯈꯤꯕꯗꯤ ꯂꯩꯇꯦ ꯋꯥꯔꯤ ꯃꯔꯛ ꯊꯠꯅꯗꯨꯅ ꯖꯦꯀꯣꯕꯅ ꯍꯩ ꯄꯥꯈꯪ ꯁꯦꯡꯗꯕ ꯅꯪ ꯅꯣꯔꯣꯛꯇꯣ ꯄꯨ ꯇꯥꯔꯦꯅꯦ ꯅꯪ ꯖꯣꯝꯂꯣ ꯆꯠꯂꯣꯍꯦ ꯑꯩ ꯁꯛꯁꯤꯕꯨ ꯖꯣꯝꯒ ꯃꯥꯜꯂꯨꯔꯕꯣ ꯅꯪꯕꯣ ꯔꯣꯖꯔꯅ ꯐꯔꯛ ꯇꯥꯏꯌꯦ ꯑꯁꯦꯡꯕ ꯅꯪꯁꯤꯗꯤꯕ ꯃꯈꯥ ꯇꯥꯔꯛꯑꯣ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯣꯟꯗ ꯌꯥꯝꯅ ꯈꯠꯅꯔꯝꯃꯤ ꯄꯦꯟꯗ꯭ꯔꯕ ꯖꯦꯀꯣꯕꯅ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯏ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤ ꯂꯩꯇꯕ ꯇꯥꯂꯛ ꯌꯦꯡꯂꯗꯨꯅ ꯊꯣꯏꯒꯤ ꯀꯥꯡꯈ ꯃꯈꯥꯗ ꯂꯣꯠꯂꯦ ꯖꯦꯀꯣꯕꯇ ꯑꯃꯨꯛꯁꯨ ꯃꯔꯛ ꯊꯠꯅ ꯅꯪꯗꯤ ꯃꯤ ꯀꯥꯡꯈꯗꯨꯗ ꯄꯦꯂꯥ ꯃꯅꯝ ꯅꯝꯃꯨꯔꯤꯔꯥꯕ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯖꯦꯀꯣꯕ ꯅꯪꯁꯦ ꯏꯔꯤꯛꯅ ꯖꯦꯀꯣꯕ ꯑꯩ ꯁꯥꯎꯔꯛꯑꯅꯤ ꯑꯗꯩꯗꯤ ꯕꯤꯌꯥꯅꯦ ꯀꯣꯔꯤꯌꯥ ꯃꯔꯣꯜꯁꯨ ꯈꯪꯕ꯭ꯔꯣꯅ ꯋꯥꯔꯜꯁꯤꯗ ꯂꯩꯔꯤꯕꯅꯦ ꯂꯣꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯈꯪꯉꯤ ꯑꯣ ꯋꯥꯔꯤꯗꯣ ꯃꯈꯥ ꯁꯝꯊꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯥꯂꯛ ꯌꯦꯡꯂꯒ ꯃꯈꯨꯠꯃꯛꯅ ꯊꯣꯏꯕꯨ ꯍꯥꯠꯂꯒꯦ ꯈꯟꯕꯅꯤ ꯃꯄꯥ ꯃꯃꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥꯅꯤ ꯊꯣꯏ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯅꯥꯅꯣ ꯉꯁꯥꯏ ꯑꯗꯨ ꯀꯨꯏꯅ ꯋꯦꯇꯤꯡ ꯂꯩꯔꯤꯗꯨꯕꯣ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯃꯥꯗꯤ ꯅꯪ ꯅꯝꯕꯔꯁꯤꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯩꯁꯨ ꯈꯪꯗꯦꯗ ꯑꯁꯦꯡꯕꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒꯤꯅꯦ ꯇꯞꯇꯥꯏ ꯈꯠꯅꯈ꯭ꯔꯝ ꯖꯦꯀꯣꯕ ꯇꯞꯅ ꯀꯥꯡꯈ ꯃꯈꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯐꯣꯟꯗꯣ ꯇꯥꯝꯂꯛꯏ ꯊꯣꯏꯁꯨ ꯈꯪꯄ꯭ꯔꯦꯛꯀꯤ ꯈꯪꯂꯦ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯣ ꯍꯣꯏ ꯃꯥ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯜꯂꯣ ꯊꯣꯏ ꯅꯨꯄꯥꯗꯨꯁꯨ ꯀꯧꯕ ꯂꯦꯞꯇꯦ ꯖꯦꯀꯣꯕꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯑꯩ ꯃꯥꯏ ꯅꯨꯄꯥꯅꯦ ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯦ ꯊꯣꯏꯁꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯀꯅꯥ ꯂꯩꯒꯦ ꯖꯦꯀꯣꯕꯅ ꯊꯣꯏꯒꯤ ꯃꯆꯤꯟꯗꯣ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯂꯥꯛꯇꯅ ꯏꯜꯂꯤ ꯊꯣꯏ ꯑꯃꯨꯛꯁꯨ ꯂꯥꯎꯒꯦ ꯇꯧꯕꯒ ꯊꯣꯏꯒꯤ ꯃꯈꯨꯔꯤꯗꯣ ꯃꯦꯠꯄꯅ ꯍꯥꯟꯈ꯭ꯔꯦ ꯊꯣꯏ ꯂꯥꯎꯕꯁꯨ ꯉꯝꯗ ꯐꯤꯗꯤꯡ ꯆꯣꯡꯂꯒ ꯉꯥꯏꯍꯥꯛ ꯈꯥꯡꯉꯤ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯇꯥꯟꯖꯥ ꯂꯣꯏꯈ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯅꯪꯗꯤ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯊꯣꯏꯒꯤ ꯃꯕꯨꯡꯅ ꯊꯥꯡꯅ ꯅꯥꯀꯟꯗꯒꯤ ꯊꯤꯜꯂꯛꯏ ꯅꯪꯃꯛꯅ ꯑꯩꯒꯤ ꯏꯆꯟꯕꯨꯁꯨ ꯍꯥꯠꯂꯕ ꯑꯗꯨ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯊꯥꯡꯗꯨꯅ ꯊꯤꯟꯖꯤꯜꯂꯤ ꯖꯦꯀꯣꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯊꯋꯥꯏ ꯂꯥꯟꯈ꯭ꯔꯦ ꯖꯦꯀꯣꯕꯅ
ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯍꯦꯔꯣ ꯍꯥꯏꯁꯦ ꯅꯪꯒꯨꯝꯕꯁꯤꯅꯤꯅꯦ ꯅꯣꯔꯣꯛꯇ ꯆꯠꯅꯕ ꯇꯤꯀꯦꯠ ꯑꯣꯏꯅ ꯄꯤꯔꯝꯃꯒꯦꯀꯣ ꯋꯦꯜꯀꯝ ꯇꯨ ꯏꯍꯤꯡ ꯅꯥꯍꯤꯡꯂꯦꯟ ꯔꯣꯖꯔꯅ ꯅꯪꯅ ꯍꯥꯠꯂꯝꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯗꯥꯏ ꯋꯥꯍꯩꯗꯨꯗ ꯖꯦꯀꯣꯞ ꯑꯃꯗꯨ ꯀꯞꯊꯣꯔꯛꯂꯦ ꯃꯥꯗꯤ ꯁꯤꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯃꯥ ꯁꯤꯔꯕꯣꯏ ꯅꯤꯡꯕꯅꯦ ꯑꯁ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯗꯕꯅꯤꯅꯦ ꯍꯥ ꯍꯩꯒꯗꯥ ꯀꯣꯟꯅ ꯁꯣꯔ ꯇꯞꯅ ꯍꯣꯜꯂꯛꯄꯗꯒꯤ ꯃꯕꯨꯡꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯤꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯅꯪꯗꯤ ꯅꯣꯔꯣꯛꯇ ꯆꯠꯄ ꯇꯥꯔꯦ ꯅꯔꯥꯅ ꯌꯣꯝꯃꯦꯕ ꯄꯥꯈꯪꯁꯨ ꯁꯦꯡꯗ꯭ꯔꯦ ꯄꯥꯈꯪ ꯁꯦꯡꯗꯕꯁꯦ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯤꯌꯦ ꯅꯨꯄꯤꯗꯨꯅ ꯄꯥꯝꯗ꯭ꯔꯗꯤ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯥꯕ ꯃꯤꯒꯤ ꯀꯥꯡ ꯈꯛꯇꯁꯨ ꯆꯪꯉꯨꯔꯦ ꯑꯗꯒꯤ ꯅꯨꯄꯤꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯅꯪ ꯑꯐꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥꯕ ꯁꯤꯗꯕꯨ ꯏꯔꯤꯛꯅ ꯋꯥꯊꯤ ꯉꯥꯡꯅꯩꯅ ꯅꯣꯏꯁꯦ ꯃꯇꯝꯁꯦ ꯌꯧꯔꯕꯅꯤ ꯖꯦꯀꯣꯞ ꯄꯤꯔꯝꯃꯨ ꯆꯠꯅꯕ ꯇꯧꯁꯤ ꯍꯣꯏ ꯁꯥꯔ ꯍꯣꯏ ꯀꯨꯒꯤ ꯇꯤꯀꯦꯠꯇꯣ ꯁꯤ ꯂꯩꯔꯦ ꯁꯨꯔꯥꯠ ꯂꯣꯏꯔ ꯂꯥꯛꯀꯦ ꯇꯤꯀꯦꯠꯇꯣ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯅꯗꯨꯅ ꯎꯠꯍꯟꯕ ꯂꯣꯏꯁꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯑꯃꯨꯛ ꯄꯤꯔꯨꯅꯕ ꯏꯕꯨꯙꯧꯒꯤ ꯁꯪꯂꯦꯟꯗ ꯌꯧꯔꯛꯂꯦ ꯅꯣꯏ ꯂꯥꯏꯗꯅ ꯏꯙꯧꯅ ꯆꯥꯅꯕ ꯁꯤꯟ ꯂꯥꯡꯉꯕꯅꯤ ꯂꯦꯡꯁꯤꯜꯂꯨ ꯐꯅꯤ ꯏꯕꯨꯙꯧ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯑꯕꯦꯝ ꯃꯈꯣꯏꯒꯤ ꯆꯥꯅꯕꯗꯨ ꯁꯦꯝꯕꯤꯔꯣꯗꯅ ꯖꯦꯀꯣꯞꯇꯣ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯨꯏꯔꯕꯩ ꯇꯨꯡꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛ ꯎꯕ ꯐꯪꯗꯧꯔꯦꯕ ꯅꯨꯡꯉꯥꯏꯔꯦꯅ ꯔꯣꯖꯔꯁꯨ ꯈꯜꯂꯤ ꯑꯁ ꯈꯤꯇ ꯅꯥꯟ ꯂꯥꯝꯗꯧꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯂꯝꯃꯗꯤ ꯏꯔꯤꯛꯁꯨ ꯈꯜꯂꯤ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯍꯥꯏꯍꯧꯔꯁꯤꯔꯅꯦ ꯑꯩꯕꯣ ꯑꯕꯦꯝꯗꯣ ꯊꯣꯛꯂꯛꯂꯦ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯁꯣꯝꯗꯤ ꯅꯟ ꯚꯦꯖꯅꯤꯅ ꯁꯣꯝꯗ ꯑꯣꯏꯅ ꯐꯝꯕꯤꯔꯣ ꯖꯦꯀꯣꯞꯇꯣ ꯏꯀꯥꯏꯅ ꯑꯧ ꯌꯥꯅꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯦꯕꯜ ꯑꯃꯗ ꯆꯥꯃꯤꯟꯅꯔꯦ ꯖꯦꯀꯣꯞꯅ ꯇꯣꯉꯥꯟꯅ ꯆꯥꯔꯦ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯖꯦꯀꯣꯞꯅ ꯏꯁꯤꯕꯨ ꯍꯪꯗꯣꯡꯒꯤꯔꯣ ꯑꯧ ꯃꯥꯅꯦ ꯑꯣ ꯍꯨꯏꯒꯤꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯄꯤꯔꯛꯎꯔꯥ ꯔꯣꯖꯔꯅ ꯁꯣꯝꯗꯁꯨ ꯀꯣꯝꯂꯥ ꯃꯩꯗꯣ ꯈꯤꯇ ꯐꯅꯤ ꯄꯨꯖꯔꯛꯀꯦ ꯑꯕꯦꯝꯅ ꯖꯦꯀꯣꯞꯀꯤꯗꯣ ꯍꯥꯟꯅ ꯍꯨꯏꯒꯤ ꯕ꯭ꯂꯗ ꯑꯗꯨ ꯄꯤꯔꯦ ꯖꯦꯀꯣꯞꯇꯣ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯛꯂꯦ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ ꯏꯔꯤꯛꯀ ꯔꯣꯖꯔꯒꯗꯣ ꯋꯥꯍꯩꯗꯨꯗ ꯍꯥꯔꯦ ꯀꯩꯕꯣ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯍꯥꯏꯗꯤ BFꯀ ꯂꯩꯕ꯭ꯔꯥꯅ ꯁꯨꯝ ꯍꯪꯖꯕ ꯑꯕꯦꯝꯅ ꯅꯣꯛꯃꯤ ꯇꯧꯅ ꯂꯩꯌꯦ ꯖꯦꯀꯣꯞ ꯉꯛꯅ ꯀꯥꯏꯗꯩꯅꯣ ꯍꯥꯏꯁꯦ ꯑꯕꯦꯝ ꯔꯣꯖꯔꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯂꯩꯔꯩꯕꯥꯛꯇ ꯂꯩꯕ ꯊꯋꯥꯏ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯄꯣꯛꯍꯟꯅꯕ ꯁꯤꯟꯐꯝ ꯄꯥꯏꯔꯤꯕꯗꯣ ꯇꯥꯃꯣꯂꯤꯗꯣ ꯑꯗꯨꯗꯨꯅꯤ ꯔꯣꯖꯔ ꯑꯃꯨꯛꯁꯨ ꯍꯥꯔꯦ ꯍꯩ ꯁꯤꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯋꯥꯔꯧꯗꯦꯗ ꯏꯔꯤꯛꯅ ꯅꯣꯏ ꯑꯅꯤꯗꯤ ꯀꯃꯥꯏ ꯎꯅꯒꯦ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯗꯅ ꯑꯣ ꯇꯥꯃꯣꯂꯤꯗꯣ ꯃꯔꯛꯇ ꯑꯩꯈꯣꯏ ꯁꯪꯂꯦꯟꯗ ꯂꯥꯛꯑꯦ ꯔꯣꯖꯔ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯗꯨꯏ ꯃꯣꯠ ꯁꯦꯡꯒꯥꯎ ꯂꯥꯛꯄꯗꯣ ꯃꯈꯨꯔꯤꯗꯣ ꯃꯦꯠꯈꯥꯏꯔ ꯐꯗꯧꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤꯕꯨ ꯀꯩꯝꯇꯒ ꯍꯥꯏꯗꯣꯛꯇꯝꯅꯦꯕ ꯑꯣ ꯏꯌꯥꯝꯕ ꯂꯤꯒ ꯁꯣꯝꯒ ꯍꯥꯟꯅꯁꯨ ꯈꯪꯂꯨꯗ꯭ꯔꯦ ꯀꯅꯥꯝꯇ ꯈꯪꯗꯕꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯨꯅ ꯍꯦꯔꯣ ꯑꯍꯨꯝꯗꯣ ꯊꯣꯔꯛꯂꯦ ꯖꯦꯀꯣꯞꯅ ꯇꯨꯝꯗꯕꯁꯨ ꯀꯨꯏꯔꯦ ꯌꯨꯝꯗ ꯍꯟꯅꯔꯁꯤꯅꯦꯀꯣ ꯅꯪ ꯇꯨꯝꯗ ꯀꯨꯏꯔꯕꯣ ꯍꯥꯏꯁꯦ ꯌꯥꯔꯦ ꯂꯦꯡꯕꯤꯈ꯭ꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯀꯥꯏꯅꯔꯁꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯁꯥꯔ ꯏꯔꯤꯛꯇꯣ ꯍꯥꯟꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯔꯣꯖꯔ ꯖꯦꯀꯣꯞꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯔꯣꯖꯔ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯤꯒꯤ ꯑꯣꯐꯤꯁꯇ ꯍꯥꯟꯅ ꯂꯥꯛꯏ ꯂꯤꯅ ꯆꯥꯎꯕ ꯌꯥꯎꯔꯕ꯭ꯔꯣ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ 45ꯇꯣ ꯑꯧ ꯁꯥꯔ ꯇꯤꯀꯦꯠꯁꯤꯗ ꯂꯩꯔꯦ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯑꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯏꯁꯥꯅ ꯆꯥꯎꯔꯛꯂꯒꯅꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯐꯅꯤ ꯁꯥꯔ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯆꯕꯁꯦ ꯁꯤꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯐꯔꯦ ꯄꯨꯡ 9:10 ꯆꯠꯄ ꯃꯇꯝꯗꯅꯤ ꯌꯨꯝꯅꯥꯝ ꯁꯥꯒꯩꯒꯤ ꯑꯉꯥꯡ ꯑꯃꯣꯝ ꯑꯣꯏꯅ ꯐꯪꯅꯕ ꯉꯥꯏꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯅꯨꯡꯇꯤꯒꯤ ꯃꯤ 50 ꯂꯣꯇ꯭ꯔꯤ ꯑꯣꯠꯄꯅꯤ ꯃꯊꯪ ꯑꯁꯨꯝ ꯑꯣꯜꯂꯛꯄꯅ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗꯅꯤ ꯔꯣꯖꯔꯅ ꯌꯥꯝꯕ ꯂꯤ ꯃꯈꯨꯠꯇ ꯊꯥꯡꯒꯠꯂꯛꯏ ꯑꯗꯨ ꯎꯕꯗꯒꯤ ꯔꯣꯖꯔ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯊꯧ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯇꯣꯞꯄꯗ ꯃꯥꯏ ꯀꯩꯗꯧꯅꯨꯡꯗ ꯑꯣꯟꯁꯤꯟꯗꯕ ꯂꯤꯅꯤ
ꯔꯣꯖꯔꯗꯨ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ 50 ꯀꯦꯕꯣꯂꯥ ꯑꯣꯖꯥ ꯂꯥꯏꯕꯛ ꯐꯩꯅ ꯆꯍꯤ 90 ꯂꯩꯔꯒ ꯃꯐꯝꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯦ ꯑꯗꯨꯒ ꯍꯞꯇꯥ ꯑꯃ ꯃꯇꯨꯡ ꯂꯩꯔꯒ ꯑꯃꯨꯛ ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯦ꯫ ꯍꯣꯏ ꯑꯣꯖꯥ ꯇꯧꯕꯕꯨꯗꯤ ꯁꯣꯝꯒꯤ ꯏꯆꯥ ꯏꯃꯧꯁꯦ ꯌꯥꯝ ꯐꯩ ꯃꯣꯏꯅ ꯁꯣꯝꯕꯨ ꯌꯥꯝ ꯅꯤꯡꯖꯩ ꯌꯥꯝ ꯅꯨꯡꯁꯤꯕꯗꯨꯅ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯅꯤ꯫ ꯑꯣꯖꯥ ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯆꯠꯍꯟꯕꯤꯗꯣꯔꯤꯕ꯭ꯔꯥ? ꯍꯣꯏ ꯁꯣꯝꯒꯤ ꯅꯁꯨ ꯅꯨꯄꯥꯅ ꯂꯧꯔꯤꯕ ꯅꯁꯨ ꯅꯨꯄꯤꯗꯣ ꯑꯗꯨꯗ ꯁꯣꯝ ꯑꯉꯥꯡ ꯄꯤꯕ ꯑꯃ ꯑꯣꯏꯅ ꯑꯃꯨꯛ ꯌꯨꯝꯗ ꯆꯪꯕ ꯇꯥꯔꯦ꯫ ꯀꯦꯕꯣꯂꯥꯗꯨ ꯍꯔꯥꯎꯅ ꯏꯁ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯣꯖꯥ ꯇꯤꯀꯦꯠꯁꯦ ꯄꯥꯏꯕꯤꯔꯣ ꯑꯗꯨꯒ ꯒꯦꯠꯇ ꯐꯝꯂꯤꯕ ꯔꯣꯀꯤ ꯀꯧꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗ ꯄꯤꯁꯤꯟꯕꯤꯔꯣ ꯁꯣꯝꯒꯤ ꯃꯇꯝ ꯌꯧꯕꯒ ꯀꯧꯔꯛꯅꯕ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ꯫ ꯅꯨꯄꯤꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯔꯣꯖꯔ ꯆꯪꯂꯛꯇꯨꯅ ꯏꯌꯥꯝꯕ ꯑꯣ ꯀꯩ ꯂꯩꯔꯦ? ꯔꯣꯖꯔ ꯅꯥꯀꯟꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ꯫ ꯏꯌꯥꯝꯕ ꯍꯧꯖꯤꯛꯁꯤꯕꯨ ꯀꯥꯏꯗꯩ ꯈꯪꯅꯔꯤꯒꯦ? ꯀꯩꯕꯣ? ꯍꯣ ꯏꯇꯩꯃꯗꯣ꯫ ꯀꯥꯏꯗꯩ ꯅꯇꯩꯃꯅꯣꯍꯦ ꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯗꯕꯨ? ꯔꯣꯖꯔꯗ ꯅꯣꯛꯃꯤ ꯇꯧꯅ ꯑꯕꯦꯝ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ? ꯀꯅꯥꯅꯣ ꯑꯕꯦꯝꯕꯣ? ꯌꯥꯔꯦꯅꯦ ꯏꯌꯥꯝꯕ ꯈꯪꯁꯤꯟꯅꯗꯕ ꯑꯃꯨꯛ ꯁꯥꯔꯛꯀꯅꯨ꯫ ꯍꯩ ꯀꯅꯥꯅꯣꯃꯤ ꯅꯪꯕꯣ? ꯅꯪ ꯍꯥꯏꯗꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦꯕ꯫ ꯏꯕꯨꯙꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯗꯣ ꯁꯦꯡꯅ ꯈꯪꯗꯕ꯭ꯔꯥꯕ? ꯈꯪꯗꯦ ꯑꯩꯅ ꯏꯙꯧ ꯃꯅꯥꯛ ꯆꯠꯄꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯅꯕꯒꯤ ꯈꯟꯅꯕꯅꯤ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯅ ꯁꯤꯕꯗꯣ ꯑꯗꯨꯏ ꯋꯥ ꯇꯥꯅꯕ ꯍꯦꯛ ꯆꯠꯄꯅꯤ꯫ ꯃꯁꯛꯇꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯃꯁꯛꯄꯨꯗꯤ ꯈꯪꯉꯤ ꯀꯩꯗꯧꯒꯦ? ꯃꯥꯅꯗꯤ ꯏꯌꯥꯝꯕꯁꯦ ꯃꯥꯒ ꯈꯪꯅꯩꯅ ꯍꯥꯏꯔꯛꯏꯕ꯫ ꯀꯌꯥꯗ ꯉꯝꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤ ꯍꯥꯏꯖꯥꯠꯁꯦ꯫ ꯅꯨꯄꯤ ꯍꯥꯏꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯁꯨ ꯌꯥꯝ ꯉꯝꯕꯖꯥꯠꯅꯤꯀꯣ꯫ ꯏꯌꯥꯝꯕ ꯄꯥꯝꯖꯕ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅꯗꯤ ꯄꯥꯝꯗꯦꯕ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯀꯔꯝꯕ ꯀꯦꯞꯇꯦꯟꯅꯣ ꯅꯪꯁꯤꯕꯣ? ꯑꯄꯪ ꯆꯥꯎ ꯑꯣꯏꯅ ꯇꯧꯔꯗꯅꯕ꯫ ꯏꯕꯨꯙꯧꯅ ꯌꯣꯛꯄꯤꯕꯅꯦ ꯃꯆꯥ ꯑꯁꯦꯡꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯅꯣꯏ ꯃꯃꯥꯡꯗ ꯐꯖꯕꯤ ꯁꯥꯕꯩ ꯋꯥꯅꯤ ꯑꯁꯦꯡꯕꯗꯗꯤꯕ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯏꯕꯨꯙꯧꯒꯤ ꯃꯆꯥꯗꯤꯅꯦ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯇꯣꯟꯗꯣ ꯑꯗꯨꯈꯛꯅꯤ꯫ ꯀꯔꯤ ꯍꯤꯡꯆꯥꯕꯤ?